ꯑꯍꯨꯝꯁꯨꯕ ꯀꯥꯇꯨꯛꯀꯤ ꯃꯔꯤꯁꯨꯕ ꯃꯇꯥꯡ ꯃꯥꯒꯤ ꯆꯤꯊꯤꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯩꯅ ꯈꯨꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅ ꯄꯤꯈ꯭ꯔꯕ ꯄꯥꯎꯈꯨꯝ ꯑꯩꯅ ꯑꯃꯨꯛ ꯍꯩꯄꯥ ꯁꯥꯗꯨꯅ ꯈꯨꯝꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯁꯨꯔꯖꯤꯠꯅ ꯆꯤꯡꯅꯖꯈꯤꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯍꯪ ꯆꯕꯨꯜ ꯃꯥꯒꯤ ꯆꯤꯊꯤ ꯄꯥꯔꯤꯕꯤ ꯑꯩꯅ ꯃꯥꯕꯨ ꯊꯥꯒꯠꯅꯤꯡꯕ ꯈꯔꯗꯤ ꯂꯩꯔꯤ꯫ ꯐꯖꯩ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯌꯦꯛꯅꯕ ꯑꯃꯒꯤ ꯃꯆꯦꯗ ꯎꯠꯈꯤꯕ ꯊꯧꯖꯥꯜ ꯃꯥꯒꯤ ꯂꯝꯆꯠꯄꯨ ꯃꯁꯛ ꯇꯥꯛꯏ꯫ ꯃꯍꯥꯛꯅ ꯏꯕꯣꯕꯤꯕꯨ ꯍꯥꯠꯄꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯨꯔꯒ ꯀꯥꯏꯅꯊꯪꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯥꯠꯈ꯭ꯔꯤꯕ? ꯁꯣꯏꯗꯅ ꯑꯅꯧꯕ ꯃꯔꯤ ꯑꯃ ꯂꯩꯐꯝ ꯊꯣꯛꯏ꯫ ꯌꯦꯡꯕ ꯇꯥꯏ ꯃꯥꯒꯤ ꯆꯤꯊꯤꯅ ꯀꯔꯤ ꯏꯔꯤꯕ ꯍꯪꯅꯤꯡꯏ꯫ ꯁꯨꯔꯖꯤꯠꯀ ꯏꯆꯦ ꯊꯥꯔꯤꯛꯀ ꯑꯔꯣꯟꯕ ꯃꯔꯤ ꯑꯃ ꯂꯩꯅꯈꯤꯕꯔꯥ ꯀꯅꯥꯅ ꯈꯪꯕ? ꯑꯍꯤꯡ ꯐꯤꯖꯪ ꯃꯔꯨꯡꯒꯤ ꯋꯥꯕꯨ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯄꯥꯈꯪ ꯑꯃꯒ ꯃꯤꯡꯒꯧꯇꯒꯤ ꯃꯆꯦ ꯊꯣꯛꯂꯕꯤ ꯃꯍꯧꯅ ꯐꯖꯕꯤ ꯑꯃꯒ ꯁꯧꯕꯤꯡ ꯁꯧꯕꯤꯡ ꯂꯥꯎꯕ ꯋꯥꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯃꯥꯏꯀꯩ ꯃꯔꯤꯗ ꯂꯩꯔꯤꯕ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯁꯤꯡꯅ ꯃꯤꯠ ꯅꯥꯀꯣꯡ ꯃꯊꯧꯃꯛ ꯑꯣꯏꯅ ꯑꯍꯤꯡ ꯇꯨꯝꯅꯔꯝꯒꯗ꯭ꯔꯥ? ꯑꯗꯨꯕꯨ ꯁꯔꯤꯠ ꯁꯔꯥ ꯍꯩꯔꯕ ꯄꯥꯈꯪ ꯑꯗꯨꯅꯗꯤ ꯑꯩꯒꯤ ꯆꯤꯡꯅꯕ ꯋꯥꯈꯜꯒꯤ ꯋꯥꯡꯃꯗ ꯃꯥꯒꯤ ꯆꯤꯊꯤꯅ ꯐꯖꯔꯕ ꯄꯔꯦꯡ ꯀꯌꯥ ꯏꯔꯛꯂꯤ꯫ ꯏꯆꯦ ꯊꯥꯔꯤꯛ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯔꯦ꯫ ꯃꯥꯒꯤ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯂꯨꯄꯥ ꯈꯔ ꯄꯤꯈꯤ꯫ ꯃꯍꯥꯛ ꯃꯈꯨꯠ ꯃꯁꯥ ꯍꯩꯕꯤꯅꯤ, ꯃꯊꯟꯇ ꯍꯤꯡꯖꯕ ꯉꯝꯕꯤꯅꯤ, ꯂꯩꯐꯝꯇꯅꯤ꯫ ꯃꯥꯒꯤ ꯃꯔꯨ ꯑꯣꯏꯕ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕꯅ ꯃꯥꯒꯤ ꯑꯊꯣꯏꯕ ꯁꯤꯟꯐꯝꯅꯤ꯫ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅ ꯃꯊꯟꯇ ꯅꯠꯇꯅ ꯃꯤ ꯀꯌꯥꯕꯨ ꯌꯣꯛꯄ ꯉꯝꯃꯤ꯫ ꯁꯤꯟꯐꯝ ꯑꯗꯨꯅ ꯏꯆꯦꯁꯨꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯒ ꯏꯆꯦꯒ ꯂꯩꯃꯤꯟꯅꯩ꯫ ꯏꯆꯦ ꯑꯃ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯏꯆꯦ ꯑꯃ ꯅꯧꯅ ꯐꯪꯖꯕꯒꯤ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯏꯕꯣꯕꯤ ꯍꯥꯠꯄꯒꯤ ꯋꯥꯐꯝ ꯀꯥꯎꯊꯣꯛꯄ ꯉꯝꯈꯤ꯫ ꯏꯆꯦꯅ ꯈꯨꯝꯂꯤꯕ ꯅꯨꯡꯁꯤꯕꯒꯤ ꯂꯃꯟ ꯃꯥꯕꯨ ꯑꯩꯒꯤ ꯃꯤꯠꯇ ꯑꯩꯒꯤ ꯏꯆꯦ ꯁꯨꯃꯇꯤ ꯑꯣꯏꯅ ꯍꯦꯛ ꯍꯦꯛ ꯎꯔꯛꯂꯤ꯫ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗꯨꯅ ꯀꯞꯄꯤ꯫ ꯏꯆꯦꯅ ꯄꯤ ꯇꯩꯊꯣꯛꯄꯤꯔꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯏꯕꯨꯡꯉꯣ, ꯑꯩ ꯈꯪꯏ ꯅꯪꯕꯨ ꯅꯆꯦ ꯁꯨꯃꯇꯤꯅ ꯃꯃꯥꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯅꯥꯎꯀꯣꯟꯕꯤꯔꯝꯃꯤ꯫ ꯅꯪꯅꯁꯨ ꯅꯆꯦꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ? ꯑꯩꯒꯤꯗꯤ ꯀꯌꯥꯏ ꯍꯪꯀꯣꯛ ꯑꯃꯕꯨ ꯏꯄ꯭ꯋꯥ ꯑꯣꯏꯔꯨꯕꯗꯒꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ꯫ ꯏꯆꯦ ꯑꯩꯁꯦ ꯑꯃꯔꯣꯝꯗꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯏꯆꯦ ꯑꯃ ꯆꯠꯈ꯭ꯔꯕꯁꯨ ꯏꯆꯦ ꯑꯃ ꯑꯃꯨꯛ ꯐꯪꯖꯕꯁꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕ ꯇꯥꯕꯅꯤ꯫ ꯏꯆꯦꯅ ꯀꯔꯤ ꯂꯃꯟꯅꯣ ꯏꯆꯦ? ꯏꯄ꯭ꯋꯥꯅ ꯅꯪꯒꯤ ꯅꯕꯥꯏ ꯑꯃꯗꯤ ꯅꯆꯦꯒꯤ ꯈꯥꯉꯨꯊꯛꯇ ꯃꯄꯨꯟꯁꯤ ꯃꯥꯡꯍꯟꯈꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯏꯆꯦꯅ ꯁꯤꯡꯂꯤꯕ ꯂꯃꯟ ꯑꯁꯤꯅ ꯀꯣꯛꯅꯔꯁꯤꯀꯣ꯫ ꯅꯪꯅ ꯏꯕꯣꯕꯤꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯏꯆꯦ ꯑꯩꯕꯨ ꯅꯉꯣꯟꯗ ꯂꯃꯟ ꯑꯃ ꯁꯤꯡꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯀꯔꯝꯕ ꯂꯃꯟ? ꯌꯦꯛꯅꯕꯒꯤ ꯃꯆꯦꯕꯨ ꯏꯆꯦꯃꯛ ꯑꯣꯏꯅ ꯌꯣꯛꯆꯔꯒ ꯏꯕꯣꯕꯤꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨ ꯆꯨꯝꯊꯣꯛꯅꯤꯡꯏ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ ꯄꯥꯎ ꯑꯁꯦ꯫ ꯃꯍꯥꯛ ꯏꯀꯥꯏꯔꯝꯕ ꯌꯥꯏ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯈꯣꯡꯗ ꯇꯨꯔꯛꯈꯤꯒꯅꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ꯫ ꯑꯩ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯕꯅꯤ, ꯆꯝꯊꯣꯛꯅꯕ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜꯅ ꯈꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯤ ꯂꯩꯔꯤ꯫ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯇꯥꯔꯕꯗꯤ ꯏꯆꯦꯅ ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯏꯟꯊꯣꯛꯀꯅꯤ꯫ ꯏꯈꯨꯠ ꯑꯁꯤꯃꯛꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ꯫ ꯏꯆꯦ ꯍꯥꯏꯍꯩꯗꯦ ꯑꯗꯨꯒꯨꯝꯕ ꯋꯥ꯫ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ, ꯃꯤꯑꯣꯏꯕꯒꯤ ꯊꯧꯔꯥꯡ, ꯂꯥꯏꯒꯤ ꯅꯣꯡꯗꯝ, ꯃꯇꯝꯒꯤ ꯈꯣꯡꯂꯩ, ꯄꯨꯟꯁꯤꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯅꯤꯡꯖꯕꯒ ꯍꯦꯛ ꯍꯦꯛ ꯇꯥꯏꯑꯣꯟꯅꯕ ꯊꯣꯛꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯑꯩ ꯆꯥꯛ ꯆꯥꯔꯤ꯫ ꯏꯆꯦꯅ ꯏꯅꯥꯛꯇ ꯐꯝꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯀꯗꯕꯒꯤ ꯂꯩꯔꯝꯃꯤ꯫ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯈꯔꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯥꯈꯤ꯫ ꯁꯨꯔꯖꯤꯠ, ꯅꯪꯒꯤ ꯁꯤꯡꯖꯃꯩ ꯂꯩꯁꯥꯡꯊꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯝꯗꯧꯅꯈ꯭ꯔꯦ? ꯏꯆꯦꯗꯤ ꯄꯥꯎꯗꯨ ꯀꯅꯥꯗꯒꯤ ꯇꯥꯏ? ꯀꯔꯤꯒꯤ ꯇꯥꯗꯅꯤ? ꯑꯁꯨꯛ ꯅꯛꯄ ꯂꯝꯁꯤꯕꯣ? ꯏꯆꯦ, ꯃꯥꯒ ꯑꯩꯒ ꯆꯞ ꯆꯥꯅ ꯃꯄꯥ ꯆꯥꯅꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈ꯭ꯔꯦ꯫ ꯆꯤꯊꯤ ꯊꯥꯔꯛꯈꯤꯗ꯭ꯔꯕ꯭ꯔꯥ? ꯑꯩꯅ ꯆꯤꯊꯤ 5 ꯊꯥꯈꯤ, ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯦ꯫ ꯅꯪ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ? ꯏꯆꯦꯅ ꯍꯪꯈꯤ꯫ ꯏꯆꯦ, ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯤꯔꯣꯟꯕꯤ ꯑꯃꯁꯨ ꯑꯣꯏꯈ꯭ꯔꯕꯅꯤꯅꯦ꯫ ꯂꯣꯟꯅ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ ꯃꯥꯒ ꯑꯩꯒ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯆꯦꯅ ꯉꯛꯅ ꯍꯪꯂꯛꯏ꯫ ꯅꯪꯒꯤ ꯅꯆꯥꯒꯤ ꯃꯃꯥ꯫ ꯏꯆꯦꯒꯤ ꯋꯥꯍꯩ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯅꯪꯈꯤꯗ꯭ꯔꯦ꯫ ꯊꯣꯡ ꯀꯥꯎꯔꯛꯑꯒ ꯃꯤ ꯈꯔ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯏꯉꯛ ꯉꯛꯈꯤ, ꯏꯐꯤꯡ ꯐꯤꯡꯂꯝꯃꯤ꯫ ꯏꯆꯦꯁꯨ ꯑꯩꯁꯨ ꯊꯣꯡꯂꯣꯝꯗ ꯉꯛꯆꯥꯟꯅꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯏꯕꯥꯅꯤꯒꯤ ꯆꯝꯂꯕ ꯋꯥꯔꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯁꯦꯔꯥꯟꯅꯕ ꯃꯑꯣꯡꯗ ꯇꯥꯈꯤꯕ ꯃꯥꯜꯂꯤ ꯅꯤꯡꯏ꯫ ꯀꯔꯤ? ꯄꯥꯈꯪ ꯇꯧ ꯉꯝꯕ ꯑꯩꯒꯤ ꯅꯨꯄꯤꯗ ꯅꯪꯒꯤ ꯅꯆꯥꯒꯤ ꯃꯃꯥ? ꯌꯥꯛꯂꯕ ꯋꯥꯍꯩ ꯑꯁꯤ ꯈꯪꯍꯧꯗꯅ ꯇꯥꯔꯛꯂꯦ꯫ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯁꯥꯎꯅꯤꯡꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯄꯨꯈꯝ ꯃꯅꯥꯛꯇꯒꯤ ꯈꯨꯖꯥꯏ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯅꯨꯄꯥ ꯑꯗꯨ ꯂꯪꯁꯤꯟꯒꯦ ꯇꯧꯔꯨꯏ꯫ ꯏꯆꯦꯅ ꯎꯈꯤꯗꯨꯅ ꯈꯨꯗꯥꯡ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯂꯤꯆꯩ ꯃꯔꯨ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯃꯤ 3 ꯅꯦꯛꯇꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯈꯨꯔꯥ ꯑꯄꯥꯕꯤꯅꯤ꯫ ꯃꯤ ꯂꯣꯏꯅꯔꯛꯂꯒ ꯊꯧꯅꯥ ꯐꯕ ꯁꯥꯗꯨꯅ ꯏꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯈꯨꯠꯄꯨ ꯑꯗꯨꯁꯨ ꯆꯩꯇꯨꯞ
ꯄꯥꯏꯔꯛꯏ꯫ ꯍꯩ ꯅꯨꯄꯤ ꯍꯨꯔꯥꯟꯕ, ꯊꯥꯔꯤꯛꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤꯅꯦ, ꯃꯥꯕꯨ ꯅꯪꯒꯤ ꯅꯆꯦꯔꯣ? ꯏꯕꯣꯕꯤꯒ ꯑꯩꯒ ꯌꯥꯅꯈ꯭ꯔꯕꯅꯤ, ꯃꯆꯦꯁꯦ ꯑꯩꯉꯣꯟꯗ ꯌꯣꯟꯊꯣꯛꯂꯕꯅꯤ꯫ ꯉꯔꯥꯡ ꯌꯨꯝꯗ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ, ꯂꯨꯄꯥ 5,000 ꯂꯧꯔꯒ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯏꯁ, ꯀꯔꯤ ꯅꯪꯕꯨ ꯃꯆꯦ ꯅꯤꯡꯕ ꯈꯝꯕ ꯁꯥꯔꯤꯕ꯭ꯔꯥ? ꯑꯩ ꯈꯨꯝꯈꯤꯗꯦ, ꯂꯨ ꯂꯨꯛꯊꯗꯨꯅ ꯈꯥ ꯆꯤꯛꯂꯒ ꯂꯩꯈꯤ꯫ ꯈꯨꯠꯇ ꯈꯨꯖꯥꯏ ꯑꯗꯨꯃꯗꯤ ꯈꯨꯠꯐꯝ ꯆꯦꯠꯅ ꯄꯥꯏꯔꯝꯃꯤ꯫ ꯏꯆꯦꯗꯤ ꯑꯣꯛ ꯈꯣꯡꯗꯨꯅ ꯀꯞꯂꯛꯂꯦ꯫ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯏꯕꯣꯕꯤ, ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦꯅꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯃꯧꯄ꯭ꯋꯥ ꯑꯣꯏꯕ ꯀꯅꯥꯅ ꯃꯆꯦꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯗꯣꯛꯅꯩ? ꯑꯗꯨꯒ ꯅꯪꯅ ꯅꯆꯦꯕꯨ ꯁꯦꯟꯒꯤ ꯂꯨꯛꯃꯥꯏꯗ ꯌꯣꯟꯊꯣꯛꯂꯤꯕ ꯅꯪꯕꯨ ꯃꯤꯔꯥ ꯁꯥꯔꯥ? ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯅꯆꯦꯕꯨ ꯃꯆꯦꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕꯤꯔꯤ, ꯆꯪꯖꯐꯝ ꯄꯤꯔꯤ, ꯑꯗꯨꯒ ꯅꯪꯅ ꯐꯠꯇꯕ ꯋꯥꯈꯜ ꯍꯦ ꯁꯩꯊꯦꯅ ꯁꯥꯈꯤ꯫ ꯅꯪꯇꯗꯤ ꯃꯤꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯑꯣꯏꯌꯨꯀꯣ꯫ ꯍꯦ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ, ꯅꯈꯣꯏ ꯂꯦꯡꯗꯕ ꯁꯥꯈꯤ ꯑꯣꯏꯕꯤꯌꯨ꯫ ꯉꯁꯤ ꯃꯆꯦ ꯑꯃꯅ ꯇꯧꯔꯤꯕ ꯁꯥꯕꯁꯤ ꯐꯠꯇ꯭ꯔꯕꯒꯤ ꯋꯥ ꯑꯗꯨꯗ ꯐꯪꯍꯟꯕꯤꯌꯨ꯫ ꯃꯍꯥꯛ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯃꯔꯤꯛ ꯑꯃꯠꯇ ꯇꯥꯈ꯭ꯔꯔꯣꯏ꯫ ꯏꯆꯦ, ꯑꯩꯅ ꯃꯥꯕꯨ ꯈꯪꯀꯧ ꯀꯧꯔꯒ ꯍꯥꯏꯈꯤ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ? ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ꯫ ꯅꯪ ꯑꯩꯒꯤ ꯆꯝꯂꯕ ꯃꯔꯤ ꯑꯁꯤꯕꯨ ꯐꯠꯇꯅ ꯈꯟꯕ ꯀꯥꯡꯕꯨꯁꯨ ꯇꯨꯝꯅ ꯃꯥꯡꯈ꯭ꯔꯁꯅꯨ꯫ ꯇꯞꯊꯈꯣ꯫ ꯑꯩꯅ ꯏꯆꯦꯕꯨ ꯊꯦꯝꯖꯤꯜꯂꯒ ꯑꯄꯥꯕꯤꯗ ꯍꯪꯉꯤ, ꯈꯨꯔꯥꯏꯕꯨꯡꯉꯣ, ꯏꯕꯣꯕꯤꯅ ꯄꯩꯁꯥ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯔꯥ? ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯍꯨꯝꯁꯤꯅ ꯁꯥꯈꯤꯅꯤ, ꯃꯤ ꯑꯇꯩꯗꯁꯨ ꯍꯪꯉꯨꯕ ꯌꯥꯒꯅꯤ꯫ ꯑꯣ, ꯅꯪꯅ ꯍꯥꯟꯅ ꯁꯥꯈꯤ ꯃꯌꯥꯝꯗꯨ ꯁꯦꯟ ꯄꯤꯗꯨꯅ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯦꯅꯦ꯫ ꯍꯩ ꯑꯉꯥꯡ ꯇꯧꯉꯝꯕ, ꯅꯊꯛꯀꯤ ꯑꯍꯟꯗ ꯅꯪ ꯍꯥꯏꯕ ꯁꯥꯔꯗꯅ ꯅꯃꯥ ꯅꯄꯥ ꯅꯥꯀꯣꯟꯗꯕ ꯃꯆꯥꯒꯤ ꯍꯧꯅꯕꯔꯥ? ꯑꯄꯥꯕꯤꯅ ꯑꯣꯛꯁꯤꯜꯂꯛꯏ꯫ ꯋꯥꯔꯤꯒꯤ ꯋꯥꯇꯨꯅ ꯇꯥꯛꯄꯤꯌꯨ, ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯃꯥꯒꯤ ꯃꯃꯤꯡ ꯄꯟꯕꯤꯒꯅꯨ꯫ ꯐꯔꯦ, ꯅꯪꯒꯤ ꯂꯨꯄꯥ 5,000 ꯍꯌꯦꯡ ꯑꯩꯅ ꯄꯤꯒꯅꯤ꯫ ꯏꯆꯦ ꯄꯨꯈꯤꯕ ꯌꯥꯔꯔꯣꯏ꯫ ꯅꯪꯒꯤ ꯅꯆꯦ ꯈꯝꯅꯨ ꯁꯥꯕꯤꯁꯦ ꯑꯩꯒꯤꯗꯤ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅꯦ꯫ ꯏꯆꯦ ꯃꯁꯥꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯕ꯭ꯔꯥ? ꯏꯕꯥꯏꯕꯨꯡꯉꯣ ꯀꯣꯛꯇꯥꯡ ꯁꯅꯥ, ꯑꯩꯅ ꯁꯥꯎꯔꯝꯕꯗꯒꯤ ꯀꯔꯦꯝꯅꯗꯨꯅ ꯂꯛꯅꯈꯤ꯫ ꯑꯦ ꯏꯕꯥꯏ ꯐꯩꯔꯣꯏꯖꯥꯝꯕ, ꯉꯁꯤꯅꯦ ꯐꯩꯖꯩ ꯆꯤꯡꯖꯅꯤꯀꯣ꯫ ꯃꯆꯤꯡ ꯍꯧꯔꯛꯏ꯫ ꯑꯄꯥꯕꯤꯅ ꯃꯀꯣꯛ ꯑꯇꯥꯡꯕ ꯑꯗꯨ ꯃꯈꯨꯠ ꯑꯣꯏꯒꯤ ꯈꯨꯕꯥꯡꯅ ꯇꯥꯞ ꯈꯨꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯊꯥꯔꯤꯛ, ꯍꯧꯒꯠꯂꯨ ꯆꯠꯂꯁꯤ꯫ ꯅꯪꯒꯤ ꯂꯩꯐꯝ ꯇꯣꯉꯥꯟꯕ ꯑꯃ ꯑꯩꯅ ꯁꯤꯜꯂꯕꯅꯤ꯫ ꯅꯆꯦ ꯑꯃꯗꯤ ꯅꯆꯥꯁꯤꯡꯅ ꯀꯔꯤꯁꯨ ꯃꯤꯁꯧ ꯆꯪꯗꯅꯕ ꯏꯕꯥꯅꯤꯗꯪ ꯇꯣꯉꯥꯟꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯈꯨꯔꯥꯏꯕꯨꯡꯉꯣ, ꯑꯩ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ꯫ ꯀꯔꯤ ꯇꯧ ꯉꯝꯕꯤ? ꯅꯄꯨꯔꯣꯏꯕ ꯑꯩꯉꯣꯟꯗꯕꯨ ꯈꯨꯔꯥ ꯀꯧꯕ ꯁꯥꯔꯤꯅꯦ꯫ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ꯫ ꯍꯅꯨ ꯄꯥꯈꯪ ꯀꯧꯖꯧ ꯍꯥꯏꯕꯔꯥ? ꯏꯆꯦ ꯊꯥꯔꯤꯛꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯕꯗꯒꯤ ꯑꯩꯅ ꯄꯥꯝꯕꯣꯝ ꯇꯤꯡꯈꯤꯕ ꯑꯗꯨꯗ ꯍꯔꯥꯎꯖꯈꯤ꯫ ꯑꯄꯥꯕꯤꯕꯨ ꯎꯁꯤꯠꯈꯤꯗꯦ, ꯃꯔꯝ ꯑꯗꯨꯅ ꯂꯛꯅꯈꯤꯕ ꯋꯥꯍꯩꯅꯤ꯫ ꯑꯩꯒꯤ ꯑꯁꯥꯎꯕ ꯈꯔ ꯅꯦꯝꯊꯔꯝꯃꯤ, ꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯅꯣꯛꯄ ꯌꯥꯕ ꯃꯇꯥꯡꯗꯤ ꯅꯠꯇꯦ꯫ ꯃꯩꯊꯛꯇꯒꯤ ꯍꯧꯈꯤꯕ ꯏꯔꯥꯡ ꯑꯗꯨ ꯑꯄꯥꯕꯤꯅ ꯐꯥꯒꯤ ꯇꯥꯍꯟꯅꯕ ꯊꯧꯔꯥꯡ ꯍꯧꯔꯛꯄꯅꯤ꯫ ꯃꯥꯗꯤ ꯐꯥꯒꯤ ꯄꯨꯕ, ꯃꯥꯒꯤ ꯐꯥꯒꯤ ꯃꯥꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯅ ꯁꯥꯎꯗꯣꯔꯛꯄ ꯐꯥꯒꯤ ꯑꯗꯨ ꯃꯥꯟꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯉꯥꯡ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯗꯨꯅꯁꯨ ꯃꯩꯔꯛ ꯑꯗꯨꯗ ꯅꯣꯛꯅꯕ ꯃꯇꯥꯡ ꯑꯃ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯆꯦꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯈꯨꯔꯥꯏꯕꯨꯡꯉꯣ, ꯇꯣꯟꯅꯈꯤꯕ ꯁꯦꯟ ꯑꯗꯨꯗꯤ ꯀꯣꯛꯅꯈꯤꯕ ꯀꯨꯏꯔꯦ, ꯌꯨꯝ ꯏꯪꯈꯣꯜꯁꯨ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯑꯩꯇꯅꯤ ꯃꯥꯡꯖꯍꯧꯔꯤꯕ ꯎꯟꯁꯥꯒꯤ ꯁꯦꯟꯗꯣꯏꯁꯨ ꯑꯩ ꯏꯁꯥꯗꯒꯤ ꯂꯧꯕꯤꯈ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯇꯝꯂꯦ, ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯗ꯭ꯔꯦꯅꯦ꯫ ꯏꯕꯣꯕꯤꯅ ꯑꯅꯧꯕ ꯁꯦꯟꯐꯝ ꯂꯧꯔꯤꯕꯗꯨꯗꯤ ꯀꯣꯏꯔꯦꯡꯅ ꯍꯥꯠꯈꯤꯕ ꯁꯦꯟꯗꯨꯗꯤ ꯀꯣꯛꯅꯈ꯭ꯔꯦ꯫ ꯂꯨꯄꯥ 5,000ꯗꯒꯤ ꯍꯦꯟꯕ ꯁꯦꯟꯐꯝꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯂꯧꯈ꯭ꯔꯕꯗꯥꯏ꯫ ꯅꯉꯣꯟꯗ ꯑꯩꯒꯤ ꯂꯨꯄꯥ ꯌꯥꯝꯅ ꯇꯣꯜꯂꯦ꯫ ꯏꯖꯠ ꯗꯥꯕꯤꯒꯤ ꯀꯦꯁ ꯑꯃ ꯇꯧꯒꯅꯤ꯫ ꯀꯔꯤꯒꯤ ꯏꯖꯠ ꯗꯥꯕꯤ? ꯑꯄꯥꯕꯤꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯧꯄꯥꯅ ꯅꯪꯕꯨ ꯌꯣꯟꯊꯣꯛꯂꯝꯂꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯄꯣꯠ ꯑꯣꯏꯔꯕꯅꯤ꯫ ꯂꯩꯕ ꯌꯣꯟꯕꯒꯤ ꯗꯂꯤꯜꯗꯤ ꯏꯕꯤꯍꯧꯕꯔꯥ? ꯏꯆꯦꯅ ꯃꯈꯥ ꯇꯥꯅ ꯐꯥꯒꯤ ꯇꯧꯔꯛꯏ, ꯑꯩꯁꯤꯕꯨ ꯁꯟꯕꯤ ꯑꯣꯏꯅ ꯈꯟꯕꯤꯕꯔꯥ? ꯊꯥꯔꯤꯛ, ꯑꯩꯕꯨ ꯀꯔꯦꯝꯅꯒꯅꯨ꯫ ꯍꯧꯒꯠꯂꯨ ꯆꯠꯂꯨ꯫ ꯑꯄꯥꯕꯤꯅ ꯊꯥꯔꯤꯛꯀꯤ ꯁꯒꯜ ꯂꯥꯛꯇꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯂꯨꯄꯥ 5,000 ꯑꯍꯤꯡ ꯀꯌꯥꯒꯤ ꯃꯃꯜꯅꯣ ꯈꯪꯕꯔꯥ? ꯈꯨꯔꯥꯏꯉꯣ, ꯂꯦꯡꯉꯣ, ꯂꯨꯄꯥ ꯑꯗꯨ ꯑꯩ ꯁꯤꯡꯒꯦ ꯍꯥꯏꯔꯦꯗꯅ꯫ ꯑꯩꯅ ꯃꯥꯕꯨ ꯊꯦꯝꯕ ꯑꯣꯏꯅ ꯍꯥꯏꯈꯤ꯫ ꯇꯧꯕꯗꯤ ꯀꯣꯔꯠ ꯀꯥꯕ ꯇꯥꯏ꯫ ꯁꯦꯟ ꯂꯧꯈꯤ ꯂꯧꯈꯤꯗꯦ ꯍꯥꯏꯕꯗꯨ ꯋꯥꯔꯦꯞꯅꯕ ꯆꯪꯏ꯫ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯆꯦꯁꯤ ꯄꯨꯕ ꯇꯥꯔꯦ꯫ ꯅꯪꯅ ꯍꯌꯦꯡ ꯂꯨꯄꯥ ꯄꯨꯔꯒ ꯂꯥꯛꯎ꯫ ꯑꯍꯤꯡꯁꯤꯃꯗꯤ ꯕꯟꯇꯣꯞ ꯂꯧꯕ ꯇꯥꯔꯦ꯫ ꯑꯩ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯂꯦ꯫ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯈꯠꯅ ꯆꯩꯅꯔꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯃꯤ ꯃꯔꯤꯅꯤ, ꯆꯩꯇꯨꯞ ꯄꯥꯏꯕ ꯉꯥꯛꯇ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯆꯦꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕ ꯈ꯭ꯋꯥꯏꯅ ꯈꯪꯏ꯫ ꯂꯩꯀꯥꯏ ꯄꯨꯝꯕ ꯃꯥꯒꯤ ꯃꯤꯅꯤ꯫ ꯏꯕꯣꯕꯤꯁꯨ ꯃꯥꯒꯤ ꯃꯤ ꯑꯗꯨꯝ ꯑꯣꯏꯈꯤꯒꯅꯤ꯫ ꯑꯩꯇꯅ ꯂꯥꯟꯕ ꯇꯥꯕꯅꯤ꯫ ꯏꯆꯦꯒꯤ ꯑꯔꯣꯏꯕ ꯋꯥꯈꯜꯗꯤ ꯀꯔꯤꯅꯣ? ꯃꯗꯨ ꯈꯪꯗꯣꯛꯄ ꯆꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯏꯆꯦ, ꯅꯪꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯀꯔꯤꯅꯣ? ꯏꯕꯨꯡꯉꯣ, ꯏꯆꯦ ꯆꯠꯂꯣꯏ, ꯁꯤꯔꯕꯁꯨ ꯁꯤꯒꯅꯤ꯫ ꯈꯨꯔꯥꯏꯕꯨꯡꯉꯣ, ꯏꯆꯦꯒꯤ ꯋꯥꯁꯨ ꯇꯥꯕꯤꯔꯤꯅ ꯂꯦꯡꯕꯤꯔꯣ꯫ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯆꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ? ꯊꯥꯔꯤꯛꯄꯨ ꯅꯪꯅ ꯃꯨꯟꯗꯨꯅ ꯂꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯩꯒꯤ ꯍꯦꯛ
ꯍꯛ ꯂꯩꯗꯨꯅ ꯂꯧꯕ ꯂꯥꯛꯄꯅꯤ, ꯅꯪꯗꯨꯝ ꯅꯨꯄꯤ ꯍꯨꯔꯥꯟꯕꯒꯤ ꯃꯊꯛꯇ ꯀꯦꯁ ꯇꯧꯒꯅꯤ꯫ ꯁꯦꯔꯥ ꯑꯄꯥꯕꯤ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯗꯕ ꯁꯥꯔꯗꯅ꯫ ꯑꯄꯥꯕꯤꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯆꯦꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯏꯆꯦꯅ ꯈꯥꯡꯖꯩ ꯆꯤꯡꯕꯅ ꯍꯦꯟꯈꯤ꯫ ꯏꯆꯦꯅ ꯀꯞꯇꯨꯅ ꯂꯥꯎꯔꯛꯏ, ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯁꯨꯔꯖꯤꯠ, ꯏꯆꯦ ꯏꯁꯥꯅ ꯌꯥꯗꯦ, ꯏꯆꯦꯕꯨ ꯀꯟꯕꯤꯌꯨ, ꯏꯆꯦꯕꯨ ꯀꯟꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯈꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯆꯥꯛꯂꯨꯛ ꯃꯌꯥꯗ ꯐꯝꯗꯨꯅ ꯂꯩꯅ ꯉꯥꯡꯅꯈꯤꯕ ꯋꯥꯅꯤ꯫ ꯑꯩꯍꯥꯛ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯖꯥꯏ ꯑꯆꯧꯕ ꯑꯗꯨꯅ ꯑꯄꯥꯕꯤꯒꯤ ꯃꯀꯣꯛꯇꯝꯅ ꯂꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯇꯣꯡꯕ ꯂꯨꯈꯝꯗ ꯄꯥꯟꯈ꯭ꯔꯦ꯫ ꯁꯟ ꯏꯔꯣꯏ ꯈꯣꯡꯕꯒꯨꯝ ꯂꯥꯎꯔꯛꯂꯦ꯫ ꯃꯈꯨꯠ ꯑꯅꯤꯅ ꯃꯐꯝ ꯑꯃꯗ ꯄꯥꯏꯁꯤꯜꯂꯒ ꯎꯠꯊꯨꯗꯨꯅ ꯇꯨꯈ꯭ꯔꯦ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯀꯣꯟꯈꯠꯈꯤ꯫ ꯃꯅꯥꯏ ꯑꯃꯅ ꯆꯩꯇꯨꯞ ꯄꯥꯏꯔꯒ ꯑꯩꯉꯣꯟꯗ ꯐꯨꯒꯗꯕꯒꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯄꯥꯕꯤꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯕꯤ ꯏꯆꯦꯅ ꯈꯣꯡꯂꯩ ꯇꯨꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯊꯣꯔꯛꯄ ꯆꯩꯐꯨ ꯏꯆꯦꯒꯤ ꯂꯥꯏꯕꯛ ꯃꯄꯥꯗ ꯄꯥꯟꯈ꯭ꯔꯦ꯫ ꯁꯥꯐꯨ ꯌꯥꯝꯅ ꯀꯟꯕꯅꯤ꯫ ꯏꯆꯦ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯇꯨꯊꯔꯛꯏ꯫ ꯑꯩꯅ ꯀꯣꯟꯈꯠꯂꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗꯅꯤ꯫ ꯅꯨꯄꯥ ꯑꯗꯨ ꯏꯉꯛ ꯉꯛꯆꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯩ ꯑꯃꯃꯨꯛ ꯍꯥꯏꯊꯔꯛꯇ꯭ꯔꯦ꯫ ꯃꯃꯥꯏ ꯂꯩꯔꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯄꯥꯕꯤꯕꯨꯁꯨ ꯃꯅꯥꯏ ꯑꯅꯤꯅ ꯁꯧꯔꯒ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯃꯀꯣꯛ ꯀꯥꯏꯈ꯭ꯔꯦ꯫ ꯃꯩ ꯃꯔꯤꯛ ꯑꯃꯗꯒꯤ ꯃꯩꯖꯥꯎ ꯑꯃ ꯍꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯩ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯄꯥꯕꯤꯒꯤ ꯈꯨꯅꯦꯛ ꯀꯌꯥ ꯑꯃꯨꯛ ꯇꯟꯅ ꯂꯥꯛꯄ ꯌꯥꯔꯤ꯫ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯑꯩ ꯍꯤꯡꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯏꯆꯦꯁꯨ ꯃꯨꯟꯗꯨꯅ ꯄꯨꯈꯤꯕ ꯇꯥꯕ, ꯂꯣꯏꯅꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕ ꯃꯤꯡꯆꯠ ꯑꯐꯕꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯑꯍꯥꯟꯕꯗ ꯏꯆꯦꯕꯨ ꯂꯥꯏꯀꯠꯅꯕ ꯇꯥꯕꯅꯤ꯫ ꯏꯆꯦꯕꯨ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯦ꯫ ꯑꯗꯨꯒ ꯂꯥꯏꯕꯛꯇ ꯄꯣꯡꯈꯠꯂꯤꯕꯗꯨ ꯈꯨꯠꯅ ꯅꯣꯏꯈꯥꯏꯗꯨꯅ ꯏ ꯑꯁꯤꯕ ꯆꯪꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯋꯥꯏꯗ ꯏꯁꯤꯡꯁꯨ ꯌꯩꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯆꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯏꯆꯦ ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯔꯨꯒꯅꯨ꯫ ꯅꯧꯄꯥ ꯂꯩꯔꯤꯉꯩꯗ ꯏꯆꯦꯕꯨ ꯂꯥꯛꯊꯨꯕ ꯃꯤꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯂꯧꯒꯅꯤ꯫ ꯏꯕꯨꯡꯉꯣ, ꯉꯁꯤꯕꯨꯗꯤ ꯐꯔꯦ, ꯅꯣꯡꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯩ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯁꯨ ꯏꯆꯦꯟ ꯆꯦꯟꯅꯔꯦ꯫ ꯏꯆꯦ ꯆꯠꯈ꯭ꯔꯒꯦ꯫ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕ? ꯑꯄꯥꯕꯤꯒꯤ ꯃꯅꯥꯛꯇ꯫ ꯑꯩꯅ ꯆꯤꯡꯅꯔꯞ ꯇꯧꯅ ꯍꯪꯏ꯫ ꯃꯥꯒꯤ ꯃꯅꯥꯛꯇꯗꯤ ꯆꯠꯂꯔꯣꯏ꯫ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯍꯤꯡꯕ ꯑꯣꯛꯂꯦ꯫ ꯏꯆꯦ, ꯑꯩꯅ ꯃꯥꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯟꯕꯗꯗꯤ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯁꯟꯗꯣꯔꯛꯂꯦ꯫ ꯑꯄꯥꯕꯤꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯊꯥꯔꯤꯛꯄꯨ ꯁꯨꯔꯖꯤꯠꯅ ꯃꯨꯟꯗꯨꯅ ꯂꯧꯈ꯭ꯔꯦ꯫ ꯑꯄꯥꯕꯤꯕꯨ ꯁꯨꯔꯖꯤꯠꯅ ꯃꯀꯣꯛ ꯊꯨꯒꯥꯏꯕꯤꯔꯦ꯫ ꯑꯁꯤꯅꯆꯤꯡꯕ ꯄꯥꯎ ꯀꯌꯥꯅ ꯃꯤꯌꯥꯝꯒꯤ ꯃꯤꯋꯥ ꯉꯥꯡꯅꯐꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯩ ꯎꯕꯗ ꯃꯇꯤꯜ ꯁꯤꯠꯄ ꯃꯤ ꯌꯥꯎꯔꯦ꯫ ꯂꯝꯕꯤ ꯊꯩꯔꯒ ꯆꯠꯈꯤꯕ ꯌꯥꯎꯔꯦ꯫ ꯑꯩꯒꯤ ꯏꯊꯛꯇ ꯀꯦꯁ ꯑꯃꯁꯨ ꯊꯥꯡꯒꯠꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯛꯂꯦ꯫ ꯑꯩ ꯂꯥꯡꯗ ꯊꯨꯔꯦ꯫ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗꯦ꯫ ꯑꯩꯅ ꯀꯔꯝ ꯏꯆꯦꯕꯨ ꯇꯥꯟꯊꯣꯛꯀꯅꯤ? ꯑꯩꯅ ꯃꯥꯕꯨ ꯃꯊꯟꯇ ꯌꯨꯝ ꯑꯗꯨꯗ ꯊꯝꯂꯝꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯩꯕꯨ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯇꯨꯅ ꯐꯥꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯄꯥꯈꯪ 3 ꯈꯛꯁꯨ ꯂꯥꯛꯈꯤ꯫ ꯑꯩꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯃꯤꯑꯣꯏ ꯉꯥꯛꯅꯤ꯫ ꯃꯈꯣꯏꯅ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ? ꯑꯩ ꯐꯥꯍꯟꯈ꯭ꯔꯒ ꯏꯆꯦꯕꯨꯁꯨ ꯐꯥꯔꯒ ꯑꯄꯥꯕꯤꯗ ꯄꯤꯔꯨꯅꯕ ꯂꯥꯛꯂꯤꯕꯔꯥ? ꯆꯤꯡꯅꯕꯅ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯐꯅ ꯐꯨꯅ ꯆꯩꯅꯔꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯑꯄꯥꯕꯤꯒꯤ ꯈꯨꯅꯦꯛ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯄꯥꯈꯪ 3 ꯏꯕꯣꯕꯤꯒꯤ ꯃꯇꯨꯡ ꯏꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯈꯣꯏ ꯃꯁꯥ ꯑꯃꯠꯇ ꯑꯣꯏꯁꯤꯟꯅꯈ꯭ꯔꯦ꯫ ꯐꯅꯕ ꯇꯧꯔꯨꯕ ꯊꯕꯛꯅ ꯑꯩꯒꯤ ꯃꯥꯡꯅꯕ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯦ꯫ ꯑꯩꯅ ꯆꯪꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯤ, ꯏꯆꯦ, ꯑꯩ ꯆꯠꯂꯦ, ꯅꯪꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯒꯤ ꯅꯧꯄ꯭ꯋꯥ ꯏꯕꯣꯕꯤ ꯌꯥꯎꯔꯤ꯫ ꯑꯩꯗꯤ ꯃꯤꯇꯣꯞꯅꯤ꯫ ꯈꯨꯔꯥ ꯑꯄꯥꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯣ꯫ ꯏꯆꯦꯅ ꯀꯞ ꯂꯥꯎꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯗ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯃꯔꯥꯜ ꯂꯩꯇꯦ꯫ ꯃꯍꯥꯛ ꯑꯄꯥꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯖꯈꯤ, ꯑꯗꯨꯕꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯩ ꯄꯨꯂꯤꯁ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯂꯦ꯫ ꯄꯥꯈꯪ 3 ꯑꯗꯨꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯍꯧꯔꯦ꯫ ꯏꯆꯦꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯗꯤ ꯂꯥꯞꯅ ꯇꯥꯕ ꯐꯪꯈꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯆꯤꯡꯅꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕ ꯏꯆꯦ ꯊꯥꯔꯤꯛꯄꯨ ꯄꯥꯈꯪ 3 ꯑꯗꯨꯅ ꯑꯄꯥꯕꯤꯒꯤ ꯃꯃꯤꯡꯗ ꯍꯥꯟꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯗꯧꯔꯤꯕ꯭ꯔꯥ?